India ki President Ramnath Kovind ngasidagi hauna numit marinigi khongchatta Jammu amasung Kashmir amadi Ladakh kidama khongsangkhre. Yeng mahakna 1999 da thokiba Kargil gi landform da waina pontha pikraba India gi lanmising ikai khumnabo oina Ladakh ta leiriba Dras War Memorial da pangthokadawriba Kargil Vijay Divas ki kungani thoirak suba ningsing thoramda saruk yagani. Sigi mathakta lebak pokpa numittana Srinagar da pangthokadawriba University of Kashmir gi 18 suba invocation da su saruk yagani. Maharashtra nong kana chubadagi thokiba thodokta miyoi chamagi mathakta laikidre topa miyoi 48 amana ngarang numidang fawbada thiba khangdana leiri haina red adugi relief and rehabilitation department na khangalakre ongka hena chubana maram oiduna mafam kaya ising thumjin khibadagi amdrabada miyoi 52 asok apan nanghankre state government na thokiba data amagi matung inna ising na thumjin khraba mafam singdagi miyoi lakh amaga lesing 35 safagadaba mafam singda hongdokhankre hairi si Maharashtra gi chief minister Uddhav Thackeray ising ichawna sokalaba mafam singda chattuna yengsangadaure. COVID-19 vaccination tokthokpana tamthiraba laichada sing muthatpa ngamlagani haina Agriculture Minister O Lukhoina haikre pharmacy ngarang wangoi SC gi mafam singda pak sanna hida kapthokpagi thariba campaign ama yengsinba chatpada phongdorakhibani akna makha tana mipum khudingmakna athuba matamda hida kapthokpiu haina appeal tawrakhi siga loinana minister masamaksu ngarang anisuba dose ki oina hida kapthokki. Moreda Laiba 43 Assam Rifles na sinduna amadi Forest Department More na sarug yaduna paksana uchara sing thabagi thoram ama pangthokre. Assam Rifles Camp ama oiriba ki location point tagi haukiba hayawba uchara thaba adu More gi tongan ba mafam singda haibadi Wazang Village Jehovah Children Home amadi Dulam Rehabilitation Center gi akoiba mafam singda taknana thaki. Sigi thoram aduda Assam Rifles ki personnel kayana uhei wahai singna noi vai khoida kanaba kaya ama piri haina aba tongan ba play card sing paiduna sarug yaki. Ukibapung kungamari asida India da anauba COVID-19 positive oiba miyoi lising 38 ga kani thoi thengna khre haina Union Health Ministry na ngasi khangalakre hojik fawbada leibak asigi oina positive oikiba migi masing crore 3,30,000 lising 17 ga 58 supna amasu khre airiba pungfam asida miyoi 500 ga 35 laikidre si tharaga hojik fawbada COVID-19 dagi laikidaba migi apunba masing akmari lising 10 ga 550 su khre akalamada miyoi lising 18 ga 563 thoina laina sidagi phagalakpadagi discharge tawkre. Ruklak World Champion Oirabi MC Mericom na kilogram 52 gi kanglupta ahanba bout oina Dominican Republic ki Miguelina Hernandez Garcia ga hojik hakimatung haibadi mitungba matung pung ama makhaida Tokyo Olympics 2020 da thengnaragani akalamada nupagi boxing da India gi Anish Kaushik lightweight category da Great Britain gi Luke McCormack ka nungthil pung 3 taba matamda thengnagadawre.